Lakadoriba July date 15, 2025 tagi BCMP tutorial gi class 11 amadi 12 ki foundation course hauzaragani. Thamjariba khudong chaba singdi Council amasung CBSE gi exam pattern da test series sing pangthok chagani. Z amasung NEET qualified oiraba oja singna takpi tambigani. Ason ba satra singi oinadi magi chana ba moongda nainabiduna fagat hannaba hotnabagi tanja su pizagani. Arapa satra singi oina akaknaba sitta hostel gi khudong chaba thamjari. Mafam Manipuri University North Gate opposite Kanchipur New Light Public School Building. Akupa marol khangmining basingna makhada pizariba ekri contact number sida pau phawbirao 700596337 natragana 84488588601 ngasi magthinthadana khudong chaba singsibo lawbihau. Kalagpa yengthiba haibe hul adunabo miwe bagi wakhalda changkrabadi mi adugi nganglakpa wahay tawthorakpa mataw aphabo aigande. Aini hingi ningluba kanana mi ni hinduna chatkhiba uraga masana masabo awaba pisabagum prithibigi khongchatna mangonda koiduna chatli khanjaba kana amagum. Ngasidi magi kalak yengthiba wakhal aduna rokina magi karma phangsakhibani. Haukiba miku kharasida yenglakpadana Chingnakhiba Meirabagi meetingna kaidongda soide haibado chapchana thokhi. Masu khankibani mabu aduk saukhiba ibema sanana mabu khudakta ngakpiduna lakpo ithokte khangbana wakhal tawki. Adobo magi wakhal pumnama puthoktuna khallabasu laizana secure drive ado pamle haibase khakta hanjin khalai. Maram adu khaktani Meirabana khangdaba. Adubu oibaya ba maram khara yenglubadana Nandaras ki hakchang lawnaba power amasu oiriba drive ado pamlakpa. Natragana ragab ki mi singna magi michangda leptuna makhoi wa takhiba. Adubu maraksida Meiraba machagi wakhalde lamsinduna khallude. Asuktam thiba mang amade mana manglude. Adubu laizana maphamduda laktriyedagi hauna Meirabana secure drive adu chap manaba drive mari manga semduna thammi. Manungdana file amata yawdrabasu magi oiba wakhal amada phek semduna makhal thammi. Madudi Meirabagi tukhongda chiliba igi ichelda mibu thasaba ngambagi I marik amata yawde yawpham su thokte magi punsi mahing aduda. Adubu khallude yaifaba amadi magi miwi singi loyalty yingnaba mafam khuding phongna natraga lona thamkiba secure drive sing ado magi sanai bimamakna lawkhigani haiba. Madugi nungaitabana Meiraba airport yawkhibado karamnano khangde. Mahursadagi makhoyi yumda leiba driver chaithaban hairai. Airport yawriyambu halakpagi matamdo khara mangjongnana khanganbiro aikhoi nganta ngaijaramge. Meirabasu hojita gyan tarai aduga makok tapna nomlaga hairai. Yumdu fazana yengsilamu chaithaba sidagidi ai Manipurda toina leiraroi haiba nangsu khanglamgani. Aduga inega mamagado khundagi kokhattuna thamlamu. Aigi yumdu noina cheksina senabiu. Chaithabasu noklaga makok nomi Meiraba Manipur thadok ningde chatlam dining sing mangsing tapna changki. VIP oibana kuina leplamde tofom thokpa tawraga security check in tawragle. Tanjaduna message lakpagi tonduda Meiraba chaplepi phone du phaktuna yenglubada liogi oirammi hairammi asumna. Thoibi leite Ichegi flight details yengaga plane adugi passenger list yengalli. Adubu passenger list adudasu thoibi yawde Meiraba. Tharakliba message to ubada Meiraba wakhalgi chingning khairakli. Mikup amata pantharamda hutlai thorai. Makutta paiba boarding pass adusu mayana setuna segairamlaga airport manungdagi khonglai thuna thokhi. Mana paigadaba plane su Meiraba yaudana
ihang hang mamalangda maning tamna paikhatki. Hauziki matamni Leo su Manipur thoknaba sem saduna airport ta leirambaga tariba pausingduga chapchana khiduna yamna thuna thorakpani. Meiraba du yum changdana laisagi motmen ngairi haiba tare. Tuminna matung inarugani haiduna sem sakib aduda Leo su maraktuda yawningi. Adubu mitna kuppada Manipur yorakpadi yadabanina. Matam khara changkhiduna Meirabana mafamdi yoksinkibaga mana Manipur yorakpaga mapa chapchai. Airport gi tha thorakle. Gate prabab chen thoraklaga mabu hana ngaiduna leiramba gari amada phatka khatuna tongkhatli. Pakhatpana gyan ngauraba monaso gari do khangthau thoduna lauri. Aina tradi nangbu lawba laknaba mi leitabro. Ai kawra ise kaigino. Pumnamak noina thokanbani. Noina thokanba ngaktani. Leo du suktuna yengli. As mona isaudu matang chade. Sauraga gari thoganu. Matam chana mafamdu yodaba yadabani. Mona du thona kapli tori. Adubu saubadi hande. Angang du kari lange. Noi leina kaigino. Thaibibu irai laina puhan krise. Warisina suktam thira phauba. Ai kaisu khanglamdaba. Oh, thaibi. Icha kaisu tawdaba oyuko. Leo to phone khangda phone du thuna namlaga hanjin tawi. Mona suna kanda susut kapli. Adubu sum leptana thorakpaga lamhang amada zri chelamba gari du chaple phalli. Matawduda Leo su phone yenglambadai yamna ngakna yengli. Nupi du su kappa chaple plaga ipa pakhana starring du paiduna ni. Kaino gari si lepkre. Kaigino gari lepkre sibo. Leo matha sana yenglamlaga thongdu fat hanglaga kumthakre. Kari tawrabano khanna yenglubani. Adubu oi thang mamamangi tire do phamprek phamduna leiramle. Makhol du phauba tadaba makhai moigi oiba tarang amada leirura male. Leo soundingna puncture oiraba tire du kauksili. Tanjadu da monaso taha kumtharakpani. Nupa du taina phone khangda monado oina sound onsilai. Gari si yenglaga purakpu kedoge. Mangonda onsilakpaduda monaso sogalai. Asukluba thaba am chatlaga nangi mi kauge haidana kaigino ai kaurise. Aibu puduna chatlasu nangi mi su purakpa yaidana. Mi bu hekta thajaba yabra ne. Mafamduda mi to om hekta ta faduna puba yabra. Karanga kanu mona hojik adugi matam nate. Mona su kaplubagi kapning khumlei. Karino karan haiba. Noina thokanba natra. Si noina natra. Imungdo mi gi mi hu changli hairadi. Noi gi mi khara thambiba kaidoge. Noi bo officer ne haidai. Noi bo prime minister gi mi ni haidai. Noina thokanba ngaktani. Angang do so engam thokpada noi loina khatkani. Leo tapthadi masu sauna khumlei. Taino nangde engoda taino. Aina kari khalli aina kari pami. Aigi asengba wakhaldi uge haiba khallunu. Ngasi su nang khaktana angang du gi care tawbugu ngangidana. Nangbu mi gi awaba khangbra. Luhongba thugairamdai adudaso. Aina kari khangani mi gi mamangda aina nanglamgadaba ikaibada paw khangdana irai laina thugairamba natro. Hiram khudingmakta irai lai thokpa. Nangi chatnabiduna ngasi thaibibusu irai lai thoga nakhoi myamgi kumhaida kaisu khangchadaba ngang du wahanba natro. Leo to phone khangre. Sor tapna honthaduna saugatpadu khanglaga yenglei. Aduga khongkap ama changsillaga thong manakta leplaga pendana kwelaw lawriba nupiduda yenglaga hairei. Hingani shigani khangdaba mission amagi matam thoktuna ai nanakta laammani. Aikhoigi luhongba haidoammani. Nangbu parapap luhongduna lawraga aigi maphamarang khangdaba punsi sida nangbu pusinbadu ai pamde mona. Maduna nangbu thadoklamani. Nang aibu wa khangdaba hainu. Ani du kadaidagi lakhiba warino khangde. Hanana saunaduna leirambana maram ama lakpada oro ngangthoknakibani. Monasu surdo hangat handa holaga Leo da yengi. Nupadu sunghak munna yengi. Monana kapning tawribada obada mamaidu lay thoktuna tawphum khangdaba matau lamlaga manakta hena changsinge tawbani. Adubu tanja chana khinglakpa phone aduna thatkre. Leo thinthadana prapo paikhali kanana te Robert ni. Adubu Robert na hairakliba wahai singdu tabada Leo gyan ngawkre. Phone du thuna makak thatlaga internet on tawduna yengi.
Magi mataududa Mona sukari torabanu khanna taha changsinduna Leona yengliba news channel aduda meeting thamlei. Adubu somdana kamdauri Rocky bu chaplaga puthokhraba matung yaifaba Meirabagi nakta changlei. Nupa dusu pocket de yauriba mitsudagi lik macheto yaifaba da takna piduna hairei. State Force tasino Equate labor details sinduga lixiga supiram Maduda Torkani Purnimagi case Amadi Mitsudagi murder Aduga Yaifaba Si Haiduna Mundi Yingley Yaifaba Sulik to Habliber Cherang Machado Lautuna Meiraba the Yingley Nupado Yaifaba Giling Sumda Makut Patamlaga Changsinduna Nason Piknairi Interrogation Loiduna Rocky would jail the Hek Tamaga Kedogani Kangbra Yaifaba Kangi Haibago Makok Tapna Nomi Meiraba Tapna Makatai Suicide Malhallo Lo on the Piba Jerakti Magida Mohomale Si Haiduna Meiraba Masado Pat Handokre Yaifaba Su Hobe Toki Asi Bayawana Makoi Mapanda Torak Bani Geta Yaifaba Tokiba do Yinglam Laga Meiraba Mamaile Silai Sumangum leiba bonsai pambina koina hausinba lon matek aduda yinglei table chokri thaduna leiba mafam aduda laisana tanik machabu kolaga phamli badu ubada Meiraba su tanik sordo wan honthei mama machabu yingna Meiraba tabli changsilagle asum thanglakpa khongthangda yauraduna chaplepi Mitmang the man and lip labada lies a kapli Meiraba the yingley. Nupado sunok me, Kari Shutaroi Haibaki ingit ama piram laga, Tapna pam tharagle. Kuning kanglab, Dingang pamlaga, lies an a pamliba, Machabu tapna thingley. Toibi, Papagi sana. Kaplubagi choktabana, hik jingduna, Mamagi tabak to upsilla mamaido, on tokduna, Meiraba the yingley. Kitiki rum tobu machagi mityengduna Meiraba khangle machana mabu kire haiba mataududa Meiraba thoibigi mamai machaduda tapna paiduna hairei papa ne ichagi papa dune karigi kirino papa na mi hatpado ichabu sokpagi hatpani thoibido khangkap kapaklaga mapada lamlaga phui makut machaduna Meirabagi lengbalda phuduna kappi Nang di suklak lagte, mama na pupo miss tawagi kapaso, nang di lagte, nang di ado may thado o jali, nang pati papa, ay na kira kapaso, nang lagte, mama na adong kapaso, nang di timde, mama da moy na puye papa, masam chingi mamagi. Meiraba mapido wana khanglaga matin tapniot sili, laisa su mapi ira china yingi. Yingna Meiraba machabu tapna lauduna konsili china kolaga soli papa lale thoibi chada yam lale mama bu kafan bagi sulanjare ichagi nakta lagta bagi so lanjare mama bu fuhan bagi so lanjare ai loina lanjare si haiduna mamitto laisada yinglei nupido na kapning tawri bada obada Meiraba gi sontharak pathamoi do phasili Aduga machabu tapna pamkhatlaga liplaga hairei makut ado tinthoklaga chache laisa tapna khumi kadaida Meiraba tapna noi aiginakta noi anima laisa do khumde paithoktuna leiki magi ingit aduda mapada sauramba thoibido phat onsilaklaga mamada cheirei sanang haibi apangbi Papa na haiba yaone natradi nang bena amo phubizani Wahaiduda nupa anupi anima kapli lerambadagi khangok thorakle Laisa kaplubagi mamai mamitta amuk tang chumna semlaga nokmi thorakle Aduga phuk hagotuna hairammi Handaki he kaphanbada napana jahondo omdawni Wahaidu hairamlaga man hana gam chatkre Meiraba su nokmi tung induna kalap lawi Prithivi ki khabar che khudingda aigi nupi piyu aigi ma piyu haidana
ipa ichagi sak yaurokpado paamadi hundokcho lai zatu taha taha gamgam chatki thoibi kappa leplaga makhut o masawo mapada cheiri migi mapadi nanga to mai daude nangdi no mai pa ga am sathi migi mapadi adum no onu ogale aduga nangdi ekhoi manakta su leite tonga na mathanda le mapa machadi punna leidoini Meiraba no e Jummi ima machana haiba hayuni makha thoibi du makhut masa kotuna magi thopa ngangli lai su lapna tai machana ngangli bado masu nok mi thoglakpani adubo get yoramdai gari ama sitpa makhai khamlare matawduda lai sa chaplepi tungda lakpa Meiraba su hobe changsilai adubo atai kana oiramdre Robert ton anido gari dagi yam thuna kumtharaklaga chatsilakle Meiraba gi nak thana changsilaklaga hobe hairei Ningthem kadai thoibi doi khoi pukhrage noi punna chatpa yararoi wahai du da Meiraba su ngauna yengi laisa so adu mangai magi matau do ubada ton kari shu khangre khangmana phone do prapa puthoraklaga video ma yenghalli madudi no magi numit ama nandra siba nongan banumit adoda Rocky amadi laisa ka amada phamduna secure drive adugi maramda sanakhiba wari Rocky na wa hanglaga laisa na khummi madudi party du da karamna drive adu tahoba amadi mana khunduna lotuna thamkhibagi sugaina takpa wari sing video matek tuna loikhibaga news aduna sandorakpa pauda hairi madudi Manipur police khakta natana India gi agency khudingmaki miyoi singna laisabu khudakta phanaba thiba hokre haiduna chumna da drive adubu longnaba phagadaba natte lotsinduna thamlambagi punsi chupa jail da thamgadori video adu Rocky na sillaga lona lawkiba video ni loina na magi mi singna Rocky ga hana sinaduna magna karigumba mai thirabadi masibu miyam du hallu haiduna jacksina sinarambana asoi angam yaudana Rocky gi mi singna thadorakle Laizadi chap yumna leikre Mikup to the maloi haiba wakhal sinatana atopa wakhal chankidre adu wakhal adu thugairak pa oina Meiraba gi phone da yamna taha tawrak pa call ama lakle matawdu da ton thoibi bu takna lawduna mana pammi tawrakliba mi du yenglaga Meiraba wakhal khanna phone du paikhatli adu magi na kongda hek thambaga hairei soiba yadaba kakpa ngamloraidaba order ama Meiraba arrest DSP Liza arrest her immediately Meiraba mamitto tamna ushinkre makhoi su khonjal du wauri tahobana Meiraba da yingli punsigi nungaiba mikup amagi manglingi makhoi kaurore Meiraba kanano haiba gyan mana laklabada Liza khongkap ama tungda halli Sahum aduda Meiraba su yingli magi sana ibemana mabu kini yinglamba midingado thamoy yamna kai masu yingna changsilakle aduga mabu kiru yingliba laisagi khudang tapai nungaiba manglana mamangba horamlaga mikupta oikriba mataw dunda laisa upai leitana kawi yambo adubu Meiraba thadokpagi mami ude duty na magi punsi oirakpa duty gi damak kathoklaba haksangna karigino khut adubu phariba tasingna mang duty ngaktuna ibema sanabu makhut mangna pharabadi sagat khiba nungshi manglan adudi oigadori soidana basanta amagi naken tha